नुपाना नुपी नुंगसिबा नत्रगा नुपाना नुपाबु नुंगसिबा हाइबसी नुंगसिबने अदुबु अखोइगी लारिक लाइसु हैरबा खुनाई असिना हौजिक फावबा होमोसेक्सुअलिटीबु अदुबक हंथना येंबिरी इंथोकपिरी शिरुई चैनल दा मयामबु अमुक हना तरामना उक्चरी ngasi शिरुई चैनल ना मयामगी मफमदा पुजरकलिबा वारी असि ममांगी वारी सिंगदगी खरा टोप ngasi gi wari asi tabiraga mayamgi thamoida kari phawibage haibadu comment tawbiramo wari asi houtringe gi mamangda channel asibu support tawiba oina makagi subscribe button asi nambiduna notification bell button asibu on tawiyu matungdashu mayamgi mafamda nungai ba wari kaya pujarake koinadagi ngaijarakpa numitu ngasidi yorakle Ria 12 exam loiduna yumda chatlani khalubada asuki matik harauzarami chahi nipan muk shuraklabani Riana mayumda chalaktaba mahakna chahi mapan shurakpa aduwaidani mahaka hek pokminaba mayambana mai chakpagi thodu amada laikidaba angang oiribi Ria mayamba laikidabada wakhanyam shoklami masadu anaba haibadu oiragi doctor na masi yumdagi lapna thamnaba advice pirami aduna mamaga mapagana shimlagi boarding school amada thamlammi Riyagi mamaga mapagana awawa wakhan adudagi kaunaba haiduna nungshirabi machabu makoidagi lapna thamlibani thaudok adudagi ngasi phawba Riyagi manglanda mayambana maina chakpagi shaktamdu ngasi phawba uduna leiribani maina chaklaba mayambagi shaktam aduna ingit amadi adumpi adubu Riya ngasi phawba ingit adu baptadri mang adugi maramda ngasi phawba kanadashu haidri mapa mama da phaw tamdri mahakna handak yum hanbasidadi soidana tamlagi khalami numit adu lakle mapana mahapu lawba laktuna pochaising garida hapchinduna yumgidamak chatlami lambida lakpada mapana petrol pump amada khamduna washroom changuke leiramu haiduna chatki Riya tumina phamduna mapa lakpa ngairami matam aduda gari gi radio du matomda on tawjaragi aduga mathong maram khangdaba maron ama nganglaklami ngangding ngangbadi ngamda Riyana radio du yadribara khanduna off tawrami ngaihak leraga radio du amuka on tawjaraklami mi amana wa ngangingbagi tat lawba khonjel ama adum tarami Riya karishu khandana radio du off tawbada tawba yaramde hanjin namlabashu chatlamde hena du frequency kankhalai aduga nupa amagi khonjelda Riya aini halai Riya kiman khibana gari dagi chanthogagi mapanda thoklaga gari gi maning shita nupa ama famlibadu uraklami gari gi thongnawda munna yengshilubada mahakna piklingaida laikhidraba mayamba oirami Riyada yenglaga haiphetang nonglaklami madu urubada Riya koktagi khongphawba tu chungkiba khanghaude maning handuna chengi tawbaga tanjaduda mapa laklami mapa lakpadagi pumnamak normal oikre radio shu lepkre maning sita mayambadushu phamdre karishu tawkhidabagum tuminna leikre Riya lambida wa amata ngangdre adubu radio du hanjin on tawduna yenglami pung kharagi matungda mayum yoraklami mamabu ubada Riya harawana loijerami fresh oinaba haiduna Riya magi kada changlaklami irujaba loiraba matung Riyana leiringai makhon ama tarakliba khonjeldu kadomdagino yenglubada thangnabada leiba ka amadagini ka adu magi mayambagi oirambani ka adu jahi kuina show londuna leirambani adu bunga sidi show lolamdre Riya ka aduda kina changlaklami aduga tarakliba khonjeldu kadaidagino yenglubada phamung manaki side table du da leiriba radio adudagi oirami radio adugi manakta leiriba mayambagi photo du urubada Riya photo du lokhattuna mathada chetna koncherami Riya hanjin mayambana mangonda kariguma khara hainingbagum phawrami tanjaduda ka aduda leiba upu ama khanghaudana hangtoklai
upu adugi manakta changshinduna yenglubada upugi manungda diary ama leirame. Diary adu lokhatuna yenglubada mayambagi oirame. Ka adudagi diary adu puduna tholaklagi tawbaga konjel ama taraklame. Konjel adu mahaki laikhitraba mayambana kapagini. Ka adugi kachin amada amduna kaplame. Mamaidu thangatuna Riyada yangaklame. Mayamba ubada kiman kibana Riya ka adudagi chelaki. Mahaki ka yoraba matung Riya hulliba mihuldu hathanaba honari. Aduga mayambagi diary adu paraklame. Diary adu parubada Riya yamngaklame. Chahi 18 suraba Bikasna nungti numit khudingi mahaki diary da irame. Mayamba Bikasna mahaki college ta taminaba nupa ama nungsijarame. Nupa adunasu Bikaspu nungsijarame. Mabani gi wari tabada Bikaski imung manungna yaninglamde. Maram aduna mama mapa anina mayamba Bikaspu mentally amasung physically otpa horaklame. Diary gi aroiba sharukta Bikasna irame. Hayengdi yumdagi chelagani. Madu parubada Riya yam nungairamde. Madugi matung Riya tumtharame. Handakshu magi manglanda mayambana may chakpadu amu urai. Adubu handakdi nahan makai mana karino khanglamdaba ingitu nashidi khangle. Mayambagi mamitna yengliba maikei aduda yenglubada mamaga mapaga lairame. Mapagi kuta kerosene paiduna leplibadu ure. Riya madu urubada khanghaudana makeup thoklaki. Mathangi numita Riyana mayambagi diary adu mahaki sagaigi police oiba amada piduna thijinbinaba haijarame. Diary adu paruba matung Riyana haibagi matung inna mama mapabu pharame. Aduga wahang pahang tawbada khangle madudi makhoina Bikasbu homosexual oibagi mai thaduna hatkibani. Murder adubu accident oina miyamda uhanki. Riya hojikti mapanda lairik makha tamthanaba chatkre. Mahaki manglanda hojikti mayambabu ukhidre taibangdasu ukhidre. Mahakna yam nungaitribadi magi mama mapana machabu tamthina hatkibaduni.